ꯖꯣꯏꯁꯅ ꯐꯖꯔꯦꯅꯦꯍꯦ ꯃꯐꯝꯗꯤ ꯁꯤꯁꯦ ꯑꯣꯏꯅꯥꯝꯅꯦꯕꯀꯣ ꯅꯝꯕꯣꯜ ꯑꯣꯏꯅꯥꯝ ꯍꯥꯏꯗꯥꯏꯅꯦ ꯍꯥꯏꯔꯣ ꯍꯥꯏꯒ ꯌꯥꯎꯁꯪꯒꯤ ꯑꯕꯦꯔ ꯇꯩꯕꯤ ꯇꯥꯟꯅꯕ ꯃꯥꯟꯗ꯭ꯔꯣ ꯁꯤ ꯃꯥ ꯁꯣꯏꯉꯩꯁꯤꯒꯤ ꯑꯩ ꯈꯛꯇꯗ ꯌꯥꯎꯗꯕ ꯑꯣꯀꯦ ꯆꯤꯟꯕ ꯍꯧꯔꯦ ꯂꯣꯏꯔꯦ ꯀꯣꯏ ꯃꯆꯦ ꯃꯥꯎꯏꯗꯨꯅꯦ ꯀꯩꯅꯣꯁꯤ ꯊꯣꯛꯑꯝꯗꯥꯏꯒꯤꯅꯤ ꯑꯁ ꯀꯔꯤꯒꯤ ꯂꯥꯏꯅꯣ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯍꯥꯏꯒꯨꯝꯅꯦ ꯆꯨꯝꯃꯦ ꯑꯁꯤ ꯂꯩꯒꯗꯕꯅꯦ ꯌꯥꯝ ꯆꯥꯅꯩ ꯏꯁꯩꯁꯤꯒ ꯀꯥꯎ ꯌꯥꯔꯦ ꯍꯧꯔꯕꯅꯤ ꯁꯥꯏꯌꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯠꯄ ꯍꯧꯔꯦ ꯊꯣꯛꯄ ꯍꯧꯔꯦ ꯆꯠꯂꯝꯗꯥꯏ ꯄꯣꯠ ꯆꯩ ꯂꯩꯔꯤꯅꯤ ꯃꯣꯏꯁꯦ ꯍꯜꯂꯣ ꯀꯅꯥꯅꯣꯝꯁꯨ ꯌꯥꯎꯔꯤ ꯉꯁꯤꯗꯤ ꯁꯨꯃꯥꯏꯅ ꯇꯧꯕꯤꯗꯣ ꯇꯧꯖꯔꯕ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯦ ꯉꯁꯤ ꯈꯤꯇꯪ ꯀꯦꯁꯟꯕꯒꯤ ꯁꯛꯁꯦ ꯆꯤꯟꯕ ꯍꯧꯔꯦ ꯑꯩꯈꯣꯏ ꯍꯨꯝ ꯁꯥ ꯉꯥꯏꯔꯤ ꯍꯧꯖꯤꯛ ꯑꯗꯨ ꯁꯨꯝ ꯀꯣꯏꯕ ꯆꯠꯂꯨꯁꯦ ꯇꯧꯕꯅꯦꯕꯀꯣ ꯖꯒꯥꯗ ꯍꯣꯔꯦꯟ ꯌꯧꯔꯛꯂꯛꯀꯦ ꯑꯣꯀꯦ Kaç lira? ꯆꯪꯕ ꯍꯧꯔꯛꯈ꯭ꯔꯦ ꯁꯒꯣꯜꯒ ꯌꯥꯝ ꯂꯩꯅꯦ ꯁꯤꯗꯤ ꯔꯨꯝꯗꯤ ꯌꯦꯡꯕ ꯍꯧꯖꯤꯛ ꯀꯩꯅꯣ ꯇꯧꯈ꯭ꯔꯦ ꯀꯩꯅꯣ ꯁꯤꯗꯤ ꯀꯩꯅꯣꯒ ꯄꯥꯜꯂꯦ ꯑꯗꯨꯝ ꯁꯤꯁꯦ ꯑꯩꯅ ꯉꯁꯥꯏ ꯊꯦꯡꯅꯕꯗꯣ ꯑꯗꯨꯅ ꯀꯩꯅꯣꯝ ꯍꯥꯏꯔꯒ ꯊꯦꯡꯅꯈꯤꯕ ꯑꯗꯨꯅꯅꯦ
ꯖꯣꯏꯁ꯭ꯔꯤ ꯍꯥꯏꯕ꯭ꯔꯥ ꯍꯧꯖꯤꯛꯀꯤꯗꯣ ꯀꯌꯥꯒꯤ ꯖꯣꯏꯁꯅ ꯐꯖꯔꯦꯅꯦꯍꯦ ꯃꯐꯝꯗꯤ ꯁꯤꯁꯦ ꯑꯣꯏꯅꯥꯝꯅꯦꯕꯀꯣ ꯅꯝꯕꯣꯜ ꯑꯣꯏꯅꯥꯝ ꯍꯥꯏꯗꯥꯏꯅꯦ ꯁꯤꯅ ꯌꯦꯡꯉꯒꯦ ꯇꯧꯕꯅꯦ ꯁꯨꯃꯥꯏꯅ ꯂꯩꯌꯦꯕꯀꯣ ꯀꯩꯅꯣꯒꯁꯦ ꯁꯨꯝ ꯆꯥꯄ ꯆꯥꯐꯝ ꯀꯩꯀꯥꯁꯦ ꯁꯨꯃꯥꯏꯅ ꯁꯤ ꯃꯤꯉꯩꯁꯤꯅꯤ ꯂꯥꯛꯏꯁꯤ ꯇꯣ ꯑꯃꯁꯤ ꯍꯣꯏ ꯑꯟꯊꯣꯛꯊꯔꯣ ꯎꯃꯥꯅ ꯚꯤꯗꯤꯑꯣ ꯃꯥꯅꯦ ꯌꯥꯔꯕ ꯅꯪ ꯁꯨꯇꯤꯡ ꯍꯧꯔꯁꯦ ꯍꯥꯏꯔ ꯚꯤꯗꯤꯑꯣ ꯅꯝꯗꯗꯤ ꯀꯩꯅꯣ ꯚꯤꯗꯤꯑꯣ ꯅꯝꯕ ꯂꯥꯛꯑꯒ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯅꯝꯕ ꯂꯥꯛꯑꯒ ꯅꯣꯏ ꯐꯣꯇꯣ ꯀꯥꯞꯄ ꯂꯩꯌꯣ ꯍꯥꯏꯔꯕ ꯁꯦ ꯀꯩꯅꯣ ꯀꯩꯀꯩꯅꯣ ꯈꯛꯇ ꯍꯥꯏꯔꯝꯃꯣ ꯁꯦ ꯐꯖꯕ꯭ꯔꯥ ꯐꯖꯗꯕ꯭ꯔꯥ ꯀꯃꯥꯏꯅ ꯍꯥꯏꯔꯣ ꯍꯥꯏꯒ ꯌꯥꯎꯁꯪꯒꯤ ꯑꯕꯦꯔꯇꯕꯤ ꯇꯥꯟꯅꯕ ꯃꯥꯟꯗ꯭ꯔꯣ ꯑꯉꯥꯡ ꯁꯥꯒꯦꯕ ꯑꯁ ꯈꯣꯡꯗꯤ ꯂꯩꯇ꯭ꯔꯦ ꯀꯦꯃꯦꯔꯥꯃꯦꯟꯁꯦ ꯇꯤꯡꯉꯦꯕ Cameraman. Ready, 1, 2, 3. Oh, this is good. Ready, 1, 2, 3. ꯑꯇꯩꯗꯤ ꯂꯩꯇ꯭ꯔꯕꯣ ꯃꯐꯝꯁꯦ ꯆꯤꯛꯏꯀꯣ ꯌꯥꯝꯅ ꯆꯤꯛꯇ꯭ꯔꯣ ꯅꯨꯡꯉꯥꯏ ꯍꯥꯏꯕ ꯄꯥꯝꯖꯕ ꯃꯐꯝꯅꯦ ꯅꯪꯁꯦ ꯗꯨꯀꯥꯟ ꯐꯝꯍꯧꯔꯒꯦ ꯍꯥ ꯀꯣꯐꯤ ꯁꯣꯞ ꯌꯨꯝ ꯃꯅꯨꯡꯁꯤꯗ ꯑꯁ ꯌꯥꯝ ꯊꯤꯅ ꯅꯩꯗ꯭ꯔꯣ ꯃꯄꯥꯟꯗꯗꯤ ꯌꯥꯗꯕ꯭ꯔꯕ ꯀꯩꯗꯧꯕꯅꯣ ꯁꯤꯗ ꯂꯥꯛꯏꯁꯦ ꯉꯁꯤ ꯂꯥꯛꯏꯁꯦ ꯀꯩꯗꯧꯕꯅꯣ ꯀꯣꯏꯕ ꯀꯣꯏ ꯍꯥꯏꯌꯨꯂꯦ ꯑꯧ ꯀꯣꯏ ꯀꯩꯗꯧꯒꯦ ꯑꯩꯈꯣꯏꯁꯤ ꯉꯁꯤꯁꯤ ꯂꯥꯛꯄꯁꯦ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯃꯐꯝꯁꯦ ꯐꯖꯩꯀꯣ ꯅꯨꯡꯉꯥꯏ ꯆꯤꯛꯁꯨ ꯆꯤꯛꯏꯀꯣ ꯏꯁꯩꯒ ꯐꯖꯅ ꯁꯤꯁꯦ ꯅꯣꯡꯃ ꯑꯍꯤꯡ ꯂꯦꯛꯊꯣꯛꯄ ꯌꯥꯏ ꯌꯥꯏ ꯃꯦꯃꯣꯔꯤ ꯑꯣꯏꯅꯁꯨ ꯑꯣꯏꯅꯕ ꯅꯨꯡꯉꯥꯏꯅꯕ ꯑꯩꯁꯦ ꯍꯥꯄꯨ ꯀꯥꯎꯔꯦ ꯌꯥꯔꯕ
ꯂꯥꯛꯑꯣ ꯂꯣꯏꯁꯜꯂꯦ ꯚꯤꯗꯤꯑꯣ ꯃꯌꯥꯝ ꯅꯝꯕ ꯂꯣꯏꯔꯦ ꯐꯣꯟꯒꯁꯦ ꯃꯩ ꯑꯃꯨꯛ ꯌꯥꯎꯗꯦ ꯍꯧꯖꯤꯛ ꯑꯗꯨꯅ ꯂꯣꯏꯁꯜꯂꯁꯦ ꯁꯣꯝꯗꯁꯨ ꯑꯗꯨꯝ ꯐꯖꯕꯗꯤ ꯂꯩꯔꯤꯕ ꯃꯥꯜꯂꯦ ꯁꯣꯝꯗꯁꯨ ꯁꯣꯝ ꯁꯧꯁꯤꯃ ꯑꯩꯈꯣꯏ ꯌꯧꯗ꯭ꯔꯦ ꯁꯣꯝ ꯁꯧꯁꯤꯃ ꯑꯗꯨꯝ ꯐꯖꯔꯦ ꯁꯤ ꯐꯖꯩꯀꯣ ꯌꯧꯁꯦ ꯁꯤꯁꯦ ꯃꯩ ꯊꯥꯜꯂꯗꯤ ꯐꯖꯅꯤꯁꯦ ꯃꯐꯝ ꯌꯥꯝ ꯄꯤꯁ ꯑꯣꯏꯌꯦꯕꯀꯣ ꯆꯥꯝ ꯆꯠꯄꯤ ꯁꯤꯁꯨ ꯀꯩꯅꯣꯗ ꯐꯖꯩꯀꯣ ꯁꯤ ꯂꯩꯌꯦ ꯁꯤꯒꯤꯁꯨ ꯁꯨꯇꯤꯡ ꯇꯧ ꯌꯥꯅꯤ So, ꯑꯩ ꯀꯩꯅꯣꯁꯦ Ai bị cái gì? Để ra cái phần điểm. expression 딩게 타오 찌디 Tadi. Mana dia hayai. Hayai ni. 하오 엄마 Hayai ni siang. 뭘 좁나가네요 시즈 좀 그럼요 시즈 아마 미 아니 오늘 당하에 락두제 nó lạc cái tôi 지금 마소행해 지금 오늘 이것도 야우도 오케이 야래 폰 메라가 양 그냥 또 어디 사 그래지 누가 나이트 뷰니세 미당기둠 누미당나 스마인 더 오고 말이거 로셜레 야 테리가 자, 거의 아직 할래. 누가 더 불러 샬래, 이 새끼들.